Manipur yaona North East ki lanhoubasing lising ani kunmapun faobada loisillagani. Maoist laksinaba sizinaba khulaising North East ta pusinba hokre. Leibak asidagi left wing extremism mapung phana mutanabagi pandam phanglaba matungda central government na Manipur yauna awang nongpok lamdamda lalhoubagi irang namthanaba akhanaba thorang lokalagani haina official sing phongdokre. Left wing extremism na sogalaba mafam singda mathok toramba security personnel pummak Manipur Assam Arunachal Pradesh amadi Nagaland da thajilakpaga loinana kumja lising ani kunmapun faobada lalhoubagi iho pummak mapung phana laksinaba honagani hairi. April kunmapan da pangthokadoriba West Bengal gi Anisuba tangka ki mikal amasung July dagi August fauba pangthokadoriba Amarnath Jatra loirba matungda Central Armed Police Force CFF ki personnel sing nauna mafam hongdok hongjan tawbaga loinana awang nongpok ki mafam kaya marumda mathau tawhanaba thorang tawri. Jahi asigi tangkai salakpada CRPF ki Cobra Commando Battalion 4 Resolute Action na chingba Guerrilla Warfare ki training ningthina fangnaba unit sing awang nongpok lamdamda mathau tawhalagani. Lalhoba namthanabagi matangda center na akhanaba mideng thamliba Manipur da mine protected vehicle sing thungnabaga loinana kudong tiningai oiba mafam sing da sizinaba haure haina official sing phongdokpa leikre. Awang nongpok lamdamda active oina mathau tawriba lalholop tara tarukki manungda Manipur gi Nepal Assam gi ahum Meghalaya gi ani Tripura ani Nagaland gi ama yauri. Government gi data matung ina haukiba chahi tara gi matungda lalhobaga mari leinana thogdok thokpagi chang hantarakle. Kumja lising ani tara mari da lalhobaga mari leinaba thogdok chanipan kun mari thokibaga loinana extremist lising mangaga chamapan kunthra mari faki. Masigi mathakta lalhoba chama marfu mathoi hatkibaga loinana chani tara ni thoi siki. Kumja lising ani kun mari dadi lalhobaga mari leinaba thogdok chani marfu tara mari khak thoki. Hariba chahi aduda extremist kunthra mathoi hatkibaga loinana chamangaga humpu tara mathoi faki amasung misam kunthra siki hairi. Masak maming takthok ningdaba officer amagi matung ina awang nongpok lamdamda khwaidagi khutong tiningai oire haina loriba Manipur da ihan hana security forcing deploy tawnaba thorang lokale hairi. Kumja lising ani kun mapan faubagi manungda awang nongpok ki lalahulu pumnamak laksinabagi matangda laingaki awang mathaki mifam ama pangthoktuna khana nainekre. Andamasi phangnabagi damak left wing extremism gi seitheng phangnaba state singda sizinanaba mine protected vehicle pumnamak athuba matamda awang nongpok ki state singda pusilaklagani. Lai vehicle bulletproof kharadi Manipur gi Ukhrul district ta thungkibaga loinina sizinaba hokre hairi.